positive oirabi mironbi ama hospital dagi senthorlaga mayumda leirambadagi yumgi miyoising test tawgadori Porompat leiriba Jennings Hospital gi COVID watta COVID-19 na positive oibadagi layeng duna leiribi mironbi mauna ha ama hospital authority na ningthina layeng bide amadi matam chana pija pithak tawbide haibadagi lon na senthorlaga masagi mayumda nongma leiramle makhatana nupi asigi imung manunggi miyoising COVID-19 test tawnaba thorang mari leinaba authority singna lawkhatkre Mironbi nupi asina Jennings Hospital dagi lona senthorokpagi matangda Imphal East ki Khetrigawda leiba Yungkhaibam Anti-Drug Association dagi phangba pawgi matunginadi Mironbi nupi asi Khetrigaw makha leikaidagi sahi 39 rom surabi nupi ni mahak COVID-19 na positive oibadagi Jennings Hospital gi COVID water layeng chathaki adubo hospital authority na ningthina layeng bide amadi ayuk nungthin numidangi chana thaknaba polamsing ningthin nungaina pijadabadagi pendabadagi hospital dagi lona senthoroktuna ngarang numidang masag yumda thunglakibani positive oiribi nupi asina masagi yumda thunglare haiba paw phangbadagi club ki miyoi singna khudakta yum aduda changchinduna mahakpo amu hana hospital da puduna layeng na bahonaki amadi yum aduda leiriba miyoi sing COVID-19 test tawthokna wafam thamki club asigi maikei dagi thamkiba wafam sing asi mung manunggi miyoi singna yabiduna ngasi club na Imphal East ki police amasung CMO Imphal East ta pawpiduna imung asigi miyoi taruk pukhatuna makhatana COVID-19 test tawnaba thabak paikhale yum si sumari leinaba Imphal East ki DC na containment zone oire haina lauthok handuna makhatana section thorangi thabak lokhatuna leina asi atopam famda sandok tanaba honari haiki aduga topa pawmana Jennings ta COVID-19 positive oibi nupi ama ngasi leikidre COVID-19 na positive oibadagi porompat ta leiriba Jennings Hospital gi COVID watta laikan narakhibi nupi ama ngasi ayuk pung 8 taba matamda leikidrabi nupi asigi maming en samasaki sahin humphumanga mapuroibagi ming en Bikramjit kawi Imphal gi wahingbam lekai dagini nupi asi haukiba August tang kungi ayuk pung manga ga minute kun manga taba matamda positive oibadagi Jennings ki COVID watta layeng duna lakhibani hairi nupi asi leikidabaga loinana ngasi phawbuda Manipur da COVID-19 laisana leikidaba miyoi kun manga sure Paumi singna Jennings ki medical superintendent oirba Professor Tirajen ga phone da wari sanabu matamda phongdorkibadadi hojik phawbuda COVID-19 na positive oirba miyoi maudrama thoi Jennings ki COVID block 1 amadi 2 da layeng bigi thabak chathari hospital asigi mari lenaba doctor amadi nurse singna atukki matik thawai hakchang yauna layeng bagi thabak tauri layeng liba singi manungda ayambana phibam phagalaktuna haibadi negative oiduna hanbagi masing yamgani haibagi thajaba lai haiki aduga topa pawmana thangmilian ki gen yauna miyoi mari sahi taruk NPP dagi tamthokre National People's Party NPP gi manungda irang chawthoroktuna matkhenaba kya phongna uba miyamna thengnare handakta National People's Party gi president Meghalaya gi chief minister Konark K Sangmana fishery minister kaya sibu Manipur gi interim state president oina khalle haina lauthoki masigi matung ngarang NPP state unit ki sangai proguda leiba office ta party asigi mifam pangthoktuna hanagi president thangmilian ki bienbu sahi ahum gi tam gi tamak president khalle haina lauthokubadagi NPP gi national president Konark K Sangmana thangmilian ki bian yongna miyoi mari party asidagi sahi mari tamthokre masina maram oiraga party asigi manungda asoba mat khenaba kaya lakle hairi aduga topa pawmana NK Group Private Limited chairman gi yum gi gate ta bomb thamnamle ngasi ayuk pung mari ga minute yang mari rom tapada yaripok police ki yaripok tulihan topok pida laiba NK Group Private Limited ki chairman nongsaibam Shanjit Sharma kuntra apokpa MD yaimagi yum gi gate ta masak khangdaba singna Chinese na saba bom ama thamlamle bom adu plastic khaw amada iron gate ta yalaga thamlambadagi miyamna thengnabadagi police ta pawpiraba matungda andro police lakaba matungda lokthokre Thawong asigi mayokta ngasi tulihan tawpokpi gi akoibada leiba miyam amadi maira paibi singna wakat mifam phamduna protest tawkre wakat mifam gi placard singda mirakta bom thambiganu lanphamda sinagadaba khulai mirakta thambiganu misam prajada aki khang pokhanbiganu santi leiba Manipur pami haiba wahi sing iki thawdo asiga mari lenana chairman Shanjitna hongdokhibada iramdam Manipur asi hiram khudimakta yamna sothana leiba lamdam ama oibagi mathakta hojik mipung khudimakna thengnariba pandemic oiriba laisat COVID-19 na achobo seitheng ama oiringi talak asida ngasi ayuk anganbada masak khangdaba singna bom thamjilamba asi yamna wakhal yaudaba leibak macha tadabani haina lawdaba ngamloi leibak miyam amadi miyoiba khunai gi anoba yening ama hulanabagi pandamda thabak thoram kya paikhanaba honariba NK Group ta leibak ningba sarga sendal lambi amagum puba thangba ngamloidaba selgi demand tawningbagi mawngda bom thamjilamba haibasi leibak ningba lisat nate haidaba ngamloi haiki protest atu da saruk yakiba maira paibi amana phongdokibada mirakta bom thamjinbagi thawdo adu tawbiganu
यानदबा लेरगसु मसादा हक्थेंगना वारी सानरगा अफबा मओंगदा लोइसिनबिउ हाइखि अदुगा अतोप्पा पाव अमना ग्रोसरी दुकान मना मसिंग योलिबसिंग कोविड-19 टेस्ट तौथोकदबनी हाइबा यूनियन हेल्थ मिनिस्ट्री की वाफम स्टेट सरकारना थबक ओइना पांगथोक्तरे हौखिबा आगस्ट 9 यूनियन हेल्थ मिनिस्ट्री ना थोखिबा सेरोल अमगी मतुंगिना ग्रोसरी दुकान मपुसिंग मना मसिंग योलिबसिंग अमसुंग अतै बेंदर हांगलिबसिंगबु तमथिरबा कोविड-19 लाइसेट असिदगी ngaktoknaba कोविड टेस्ट तौथोकदबनी हाइना स्टेट अमसुंग यूनियन टेरिटोरी सिंगदा खंगनखि अदुबु यूनियन हेल्थ मिनिस्ट्री ना खंगनखिबो वाफमसिंग असिंग असि फाव मणिपुर सरकार ना ngaktuna थबक ओइना पांगथोकपा ngamdana leire मणिपुर ददी नोंमगी कोविड-19 ना पॉजिटिव ओइबा मीगी मसिंग हेनगलकले मसिगी मथक्ता मना मसिंग योनबा ग्रोसरी दुकान सिंग अमदी बेंदर हांगलिबसिंग कोविड टेस्ट तौथोक्तना लेइबदगी लाइसेट असि संदोरकदरा हाइबगी अकीबा अमा चाउना लेire यूनियन हेल्थ मिनिस्ट्री की माइकैदगी स्टेट अमसुंग यूनियन टेरिटोरी सिंगदा आइब सेरोल पीदुना खंगनखिबा अदुगी मतुंग इनदी ग्रोसरी दुकान मपुसिंग मना मसिंग योलिबसिंग अमदी अतै बेंदर हांगलिबसिंग असिदा करिगुंबा मखोइदा लाइना असि नारे हाइबा खंगौद्रबदी मियोय क्या लाइना असिना संदोकपा याबगी चिंगनबा लei हाइरि स्टेट अमसुंग यूनियन टेरिटोरी सिंगदा यूनियन हेल्थ मिनिस्ट्री की माइकैदगी आइब सेरोल पीदुना खंगनखिबा दुदा हेल्थ मिनिस्ट्री की राजेश भूषणना ऑक्सीजन की फैसिलिटी यावबा एम्बुलेंस ट्रांसपोर्ट सिस्टम अमसुंग क्विक रेस्पॉन्स मेकानिज्म मपुंग फाना लेहनबगी वाफम कयासु थमखिबनी अदुगा तोप पावमना मणिपुर लेंगाना तासिन उसिनदना लेथोकलबदी मियामगी इहो लाकनबा सिनबनी मणिपुर की मफम खुदिमक भारत लानमी सिंगी लानबन ओंथोकनबा होनरकलिबा असि लेंगाना तासिन उसिनदना लेथोकलबदी मियामना इहो लाकनबा सिनबनी हाइना लौगनी हाइना दि प्रोटेक्शन एंड द प्रिजर्वेशन कमिटी मणिपुर की सेरोलना हाइरी सेरोल असिना मखा तारदुना मतम अमदा मनिंग मखा तमना खुदकन पांगनना मिपान तांगदना हाई हुमदुना पांजरंबा मणिपुर ब्रिटिश लोइलम लेंगाक 1947 ना मनिंग मखा तंबा ओइना थादोकलमलबसु 1949 की अक्टोबर 15 की तुंगदा भारत की फिबानुंगदा चनखिदुना ngasi फावल लमदमसिदा आर्म फोर्सेस स्पेशल पावर एक्ट 1958 की मखादा लमदम असिदा मिसम मसिंग लांगमदना हापीखरे मियोय कया अवाना मराल अमा नत्रगा अमा थंगिनदुना हातोपीखरे कया अमना फारगा हाटखरे अफस्पा की मखादा मखोई अनिंग पांबा पांथोकपा याहन्नबा मणिपुर की यामना खुदोंग चागदबा मफम खन खनदुना ngasiदी मखोइना लौसिनबा होनरी कया अमसु लौसिनखरे मणिपुर दा पोथोक पुथोलिबा लौफम कया भारत लानमीना लौसिनबा होनरिबा असि मतम चाना थिंगौनबा लेंगाकना होनद्रबदी मियामगी अचौबा इहो लाकनबा सिनबनी लौगनी मथोंग हुक्त्रबा भारत लानमी अमदी मणिपुर लेंगा की थौइन सिनसिंग खुतक्ता लेभनबा लमदम असि क्लब एसोसिएशन अमदी मैरा पाइबी लेबाक मियामना संगसिलकपा खुदिंगमक्ता PPCM ना सौगली अमदी सरुक यागनी हाइरी अरोगदा पाउबिलाई न्यूज रीडर की वीडियो भी यंगबिरिबा खुदिंगमकु थागतचरी।